Sakum anaubo honge, yum honge, duty anaubo mapam ama satpagi, uti thongi, uti thongbaga, khechri thongbaga pijagani ye. Sidi aigi isau pina kayutino. Kayutino. Mangga go suiga. Padi gom thak to isna sang na bra. Sawai na kai je thak tu ba. Sina hoi nang ge. Uti di thong dri. Uti thong khechri thong dri. Saura kan da. Kai no di thak bro. Maroi na kupi. Yum di por ko da. Akang ba. Kang ba. Sep di yang ge. Sina kai gi cooker isau pi. Sak du loi bne. Kaigino akai zai la sak phajabadu da sina gagam lupa kun gini gagam je tang ya matam na chibagi khabai kitang olo phajana yenge nangi kaino ko phadi ko thagi gi all on that. Khara di ngang usoi je kaino oi kang halaga sem boi dugi hawn sri kaya Azare masudi. Hoi mungkin thak ta bro. Ha. Khechri. Sanin loin chang. Kina met na ba hawaijar. Hawrani sidi. Tin ga good yole. My Kiba hore favorite mukbang sa khechri gu Utiga charam dai han makta punsigi mathel hariba channel asibu yengbiriba thawai hapiriba mayambu alengan la isnam amadi ming hairo dặm tao được ngang vậy ai rồi một con thuốc ngang ngồi một con người thuốc gì đấy ningon bam ningon hay sao mà ông vi một đồ là devi na mày ăn bữa cũng nó rồi jadi sẽ phải sao ra đấy đi khechri nè uti nè hawaijar met pa nè background sound jadi kita ngai tre akan da tulu tha lai migi thalo ha ya rồi đâu so excuse us for the background sound as a sakcharam dai mayam da hawaijar matung sida ai ametpaga ta met sage lai kurum sakcharam dai je lai kurum bane lai kurum je pulak kurum ai ta lai sisina peace of mind juga dong pangalle pangna wani peace of mind ungin lang ko pagki padana ko kaya ta kulam gen lai kuram je yungi alaman ani imungi lai lam ko liba lai Manipur bukon biri bai budok pakang ba ibudok paripa bai budok thangjing ai thang ga kon biri bai budok jing thau bai budok thang garak pa pulap ne dum kurum jai se lam sibu ko liba loi yaw re kurum ne ajai ngak changai met ke
ꯊꯥꯔꯣꯏꯗ꯭ꯔꯣ ꯑꯍꯨꯝ ꯃꯦꯠꯄꯁꯦ ꯄꯦꯇꯦꯛ ꯄꯦꯇꯦꯛꯀ ꯂꯥꯎꯋꯦ ꯑꯅꯤꯗ ꯇꯧꯔꯦ ꯍꯥꯎꯅꯤ ꯄꯦꯇꯦꯛ ꯄꯦꯇꯦꯛꯀ ꯂꯥꯎꯋꯦ ꯃꯦꯠꯄꯗ ꯁꯟꯖꯦꯜ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯌꯥꯝ ꯈꯣꯡꯉꯦ ꯑꯅꯛꯄꯗ ꯑꯅꯛꯄꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯑꯃꯤꯠ ꯁꯥꯍꯖꯤ ꯀꯥꯖꯤꯒ ꯍꯥꯞꯆꯜꯂꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯃꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯈꯔ ꯇꯥꯏꯠ ꯑꯣꯏꯕ ꯃꯣꯏꯁꯦ ꯑꯗꯨꯒꯤ ꯈꯣꯡꯉꯤꯅꯦ ꯈꯣꯡꯖꯁꯅꯨ ꯑꯩꯈꯣꯏꯁꯨ ꯆꯥꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯥꯅꯤ ꯃꯣꯏꯁꯨ ꯂꯥꯛꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯥꯛꯆꯁꯅꯨ ꯑꯁ ꯍꯥꯎꯅꯤ ꯁꯤꯗꯤ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯀꯩꯅꯣꯅꯦ ꯍꯋꯥꯏꯖꯥꯔꯁꯦ ꯃꯔꯤꯄꯨꯗꯤ ꯈꯔ ꯃꯥꯡꯉꯦ ꯀꯪꯍꯜꯂꯒ ꯁꯦꯝꯕ ꯑꯣꯏꯕꯒꯤ ꯇꯤꯟꯒ ꯆꯨꯡꯉꯦ ꯍꯥꯎꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯩꯐꯝꯗꯒꯤ ꯂꯩꯐꯝ ꯑꯅꯧꯕ ꯑꯃ ꯍꯣꯡꯉꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯛꯄꯒꯤ ꯗ꯭ꯌꯨꯇꯤ ꯃꯐꯝ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯩꯀꯩꯁꯦ ꯑꯃꯨꯛ ꯆꯦꯟꯖ ꯇꯧꯔꯛꯏꯅꯦ ꯍꯧꯔꯁꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯈꯔꯗꯤ ꯇꯧꯔꯅꯤ ꯍꯥꯎꯔꯅꯤ ꯈꯪꯉꯦ ꯍꯥꯄꯣ ꯇꯤꯟꯅ ꯀꯨꯛ ꯌꯣꯠꯂꯦ ꯄꯨꯡꯒꯁꯦ ꯆꯦꯡꯉꯦ ꯑꯃꯃꯤ ꯈꯪꯗꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯕꯅꯣ ꯑꯝꯇ ꯅꯝꯃ ꯌꯦꯡꯒꯦ ꯇꯥꯗꯣꯔꯦ 11:51 ꯍꯧꯔꯒꯦ ꯆꯥꯛꯈꯣꯝ ꯑꯆꯧꯕ ꯑꯃ ꯍꯧꯒꯦ ꯑꯍꯥꯟꯕꯁꯤꯗꯤ ꯋꯥ ꯅꯥꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯈꯨꯍꯥꯎꯗꯤ ꯑꯩ ꯁꯧꯄꯤꯁꯦ ꯊꯣꯡꯕ ꯑꯗꯨꯝ ꯍꯩ ꯃꯥ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯑꯗꯨꯝ ꯍꯥꯎꯔꯦ ꯑꯦꯅꯤꯊꯤꯡ ꯅꯨꯡ ꯊꯣꯡꯕꯗꯤ ꯆꯥꯒꯗ꯭ꯔꯥ ꯍꯥ ꯅꯨꯡ ꯊꯣꯡꯕꯗꯤ ꯆꯥꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯍꯥꯎꯋꯦ ꯍꯥꯏꯕꯗꯨ ꯍꯥꯏꯕꯅꯦ ꯆꯥꯕ ꯌꯥꯕꯗ ꯍꯥꯏꯕꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯨꯡ ꯊꯣꯡꯕ ꯀꯅꯥ ꯆꯥꯟꯅꯒꯦ ꯆꯥꯒꯗꯕꯅꯤ ꯍꯥꯎꯋꯦ ꯁꯦꯡꯅ ꯍꯥꯎꯋꯦ ꯑꯩꯁꯦ ꯀꯛꯀꯅꯤꯅ ꯆꯥꯛ ꯌꯥꯝ ꯆꯥꯔꯣꯏ ꯍꯥꯏꯔꯒ ꯆꯥꯛ ꯌꯥꯝ ꯍꯥꯞꯍꯜꯂꯣꯏꯗꯣꯏꯅꯦꯕ ꯑꯍꯥꯟꯕꯗ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯕꯒꯁꯦ ꯏꯃꯥꯅ ꯊꯣꯡꯕꯗꯤ ꯍꯥꯎꯃꯟꯗꯅꯀꯣ ꯑꯗꯨꯝ ꯍꯦꯟꯖꯟꯕ ꯆꯥꯛ ꯑꯗꯨꯝ ꯍꯥꯞꯍꯟꯕ ꯃꯥꯅ ꯊꯣꯡꯕ ꯍꯥꯎꯕꯩ ꯆꯥꯡꯁꯦ ꯃꯅꯤꯄꯨꯔꯤ ꯀꯤꯠꯆꯟ ꯑꯃ ꯑꯣꯏꯅ ꯍꯥꯡꯉꯁꯤꯔꯁꯨ ꯈꯪꯗꯦ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯂꯣꯏ ꯁꯨꯍꯜꯂꯒ ꯆꯥꯎ ꯑꯃꯦꯠꯄꯁꯦ ꯍꯥꯎꯋꯦ Kaya kan lesson mo. Kaya. Ukot ang galiyo. Okay. Tawag ko pong galiyo ane. Namay takawan mo.
nongmadi ai sa cũng ok mai ok ra đẹp mai số mai yên còn đó nhưng mà sẽ lên chỗ canh 참이네 딸래. 옥자. hả 옥자리 참이네 ngon rồi. tôi xin đi bé cây Nhưng mà chúng tao. Ai vậy? nhưng không hợp với tôi làm gì Nó cho chúng mình được. năm rồi rồi hay được cái wow mà sao pha rồi Yeah. partition masa ya ada ba Ya 돼. mà phụ trò với phụ chất trò partition không pha rồi nó bị sao rồi 아, 자. 아. thì đủ mà rồi cái cho nó không giá 아. đủ mà không đâu kìa mình nó có cái suối rồi chỉ tập chân sơ sơ sau rất tung ra vậy và thôi Haribo kan du ta med Một sao này. năng rồi không cho bà Ai với ông nó tiếp tục. Sao luôn? 왜? mà chứ học không cho cái nó mới đi anh nữa 사랑이 좌우 싹이상해요. 좀 비자를 말 공원선 이렇게 쥐고 뒤를. 너 가도 없는 줄 봐도 잡아. 그래. có chuyện gì để à tùm nó vậy đó chị hỏi 그래서 그때 운동 거. 준비하니 군치이자 군무역의 군치이자 kamu menetap memang masih sini hayang sini tamu mau ke sini aja ingin macam dan di sana nak lama-lama kan mungkin apa ingin apa camin apa 시루에 오면 뭐 같더니 masih sini hayang sini tamu mau nanti bila sini nak buat kalau lagi buat atau apa community buat mungkin apa sudah gihen ba
ꯑꯍꯦꯟꯕꯗ ꯑꯃ ꯂꯩꯇꯦ ꯄꯨꯟꯁꯤꯗ ꯂꯣꯏ ꯄꯨꯟꯁꯤꯁꯦ ꯀꯩꯝ ꯄꯨ ꯌꯥꯕ ꯅꯠꯇꯦ ꯀꯩꯝ ꯄꯨꯗꯕꯤ ꯂꯥꯛꯄꯅꯦ ꯑꯗꯨꯝ ꯀꯩꯝ ꯄꯨꯗꯕꯤ ꯍꯟꯈꯤꯅꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯦꯇꯨ ꯍꯛꯄ ꯃꯤ ꯈꯛꯇꯅꯦ ꯇꯦꯇꯨ ꯄꯨꯔ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤꯅꯁꯦ ꯑꯃꯒ ꯑꯃꯒ ꯆꯥꯛꯁꯨ ꯆꯥꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯒꯦ ꯑꯩ ꯅꯨꯄꯤꯗ ꯁꯨꯝ ꯀꯣꯏꯁꯟ ꯍꯪꯒꯦ ꯏꯕꯥꯅꯤꯒꯤ ꯑꯋꯥꯏ ꯑꯈꯨꯝ ꯁꯨꯝ ꯇꯧꯒꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯤꯗ ꯁꯪꯁꯥꯔꯁꯤꯗ ꯃꯥꯂꯦꯝꯁꯤꯗ ꯃꯇꯝ 3 ꯂꯩ ꯍꯧꯈꯤꯕ ꯃꯇꯝ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝ ꯂꯥꯛꯀꯗꯕ ꯃꯇꯝ ꯃꯇꯝ 3ꯁꯤꯗ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯃꯇꯝꯁꯦ ꯀꯔꯝꯕꯅꯣ ꯃꯌꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯟꯁꯔ ꯂꯩꯔꯝꯒꯅꯤ ꯍꯧꯈꯤꯕ ꯃꯇꯝ 3ꯁꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯃꯔꯨ ꯑꯣꯏ ꯑꯗꯨ ꯑꯩ ꯅꯨꯄꯤꯁꯦ ꯑꯩꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯁꯤ ꯃꯥ ꯑꯟꯁꯔ ꯄꯤꯍꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯑꯟꯁꯔ ꯄꯤꯔꯛꯀꯦ ꯀꯔꯝꯕ ꯃꯇꯝꯅꯣ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯁꯦ ꯈꯤꯇꯪ ꯈꯟꯈꯤꯌꯦꯕ ꯈꯜꯂꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯈꯟꯒꯅꯨ ꯍꯧꯖꯤꯛꯁꯦ ꯃꯔꯝꯗꯤ ꯃꯔꯝꯗꯨꯗ ꯍꯪꯗꯣꯏꯅꯤ ꯍꯧꯈꯤꯕ ꯃꯇꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯒꯅ ꯑꯗꯨꯒꯤ ꯃꯔꯝ ꯂꯥꯛꯀꯗꯕ ꯃꯇꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯒꯅ ꯑꯗꯨꯒꯤ ꯃꯔꯝ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯒꯅ ꯑꯗꯨꯒꯤ ꯃꯔꯝ ꯍꯧꯖꯤꯛ ꯃꯔꯨ ꯑꯣꯏꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯟꯁꯔꯗꯤ ꯆꯨꯝꯃꯦ ꯑꯩ ꯈꯨꯝꯖꯔꯛꯑꯒꯦ ꯂꯥ ꯇꯧꯔꯦ ꯑꯟꯁꯔꯗꯤ ꯆꯨꯝꯃꯦ ꯃꯔꯝ ꯑꯩ ꯄꯤꯖꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯒꯅ ꯇꯨꯡꯗꯁꯨ ꯐꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒꯅ ꯐꯠꯇꯅ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯕꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯆꯨꯝꯃꯦ ꯑꯗꯣ ꯍꯧꯈꯤꯕ ꯃꯇꯝꯗꯤ ꯃꯔꯨ ꯑꯣꯏꯗꯕ꯭ꯔꯕ ꯍꯧꯈꯤꯕ ꯃꯇꯝ ꯂꯩꯕꯗꯨꯅ ꯍꯧꯖꯤꯛ ꯂꯩꯅꯤꯒ ꯍꯥꯏꯔꯛꯀꯅꯦꯕ ꯈꯔꯅ ꯑꯗꯨ ꯄꯥꯁ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯃꯗꯨ ꯊꯤꯖꯤꯟꯗꯧꯕꯩ ꯃꯊꯧ ꯇꯥꯗ꯭ꯔꯦꯅ ꯈꯜꯂꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯇꯣꯞꯄ ꯍꯧꯈꯤꯕꯁꯤꯡꯗꯣ ꯁꯨꯝ ꯄꯨꯊꯣꯛꯅꯔꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯑꯝꯇ ꯅꯨꯡꯁꯤꯅꯕ ꯅꯥꯏꯔꯔꯣꯏ ꯅꯨꯡꯁꯤꯅꯕ ꯂꯩꯔꯔꯣꯏ ꯆꯨꯝꯃꯦ ꯃꯥꯅ ꯑꯗꯨ ꯇꯧꯕ ꯃꯥꯅ ꯑꯗꯨ ꯇꯧꯕꯅ ꯑꯗꯨꯝ ꯈꯟꯅꯔ ꯂꯩꯔꯕꯅꯤꯅ ꯑꯣꯀꯦ ꯑꯩ ꯏꯂꯥꯕꯣꯔꯦꯠ ꯇꯧꯔꯛꯑꯒꯦ ꯃꯇꯝ 3ꯁꯤꯗ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕꯁꯦ ꯆꯨꯝꯃꯦ ꯑꯩ ꯏꯆꯧꯄꯤꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯤꯅꯦꯕ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯃꯇꯝ ꯃꯔꯨ ꯑꯣꯏꯗꯦ ꯂꯥꯛꯀꯗꯕ ꯃꯇꯝ ꯃꯔꯨ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯇꯝ 3ꯃꯛ ꯂꯣꯏꯅꯃꯛ ꯃꯔꯨ ꯑꯣꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯃꯇꯝꯅꯦꯕ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯍꯥꯏꯁꯦ ꯉꯔꯥꯡ ꯍꯧꯈ꯭ꯔꯕ ꯅꯍꯥꯟ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯍꯥꯏꯁꯦ ꯉꯁꯥꯏ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯪꯒꯠꯂꯒ ꯁꯦꯝꯗꯣꯛꯎꯕ ꯌꯥꯔꯔꯣꯏꯗꯕꯅꯦꯕ ꯄꯥꯁꯇ ꯆꯠꯄꯅꯦꯕ ꯀꯅꯥꯝꯇꯅ ꯆꯠꯄ ꯉꯝꯃꯔꯣꯏꯗꯕꯅꯤ ꯍꯣꯏ ꯐꯤꯖꯤꯛꯁꯀꯤ ꯇꯥꯏꯝ ꯃꯦꯆꯤꯟ ꯑꯗꯨꯗ ꯀꯥꯏꯅ ꯐꯦꯟꯇꯥꯁꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯣꯏꯊꯣꯔꯛꯄ ꯀꯥꯟꯗ ꯈꯟꯅꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯊꯣꯛꯇ꯭ꯔꯤꯕꯅꯤꯅ ꯑꯗꯨꯒ ꯂꯥꯛꯀꯗꯕ ꯃꯇꯝꯗ ꯃꯔꯨ ꯑꯣꯏꯁꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯦꯕ ꯂꯥꯛꯀꯗꯕ ꯃꯇꯝ ꯃꯔꯨ ꯑꯣꯏꯕꯁꯦ ꯆꯨꯝꯃꯦꯕ ꯆꯨꯝꯕꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯝꯁꯦ ꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯂꯥꯛꯀꯗꯕ ꯃꯇꯝꯁꯤꯗ ꯐꯣꯜ ꯂꯥꯛꯀꯗꯣꯏꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯨꯒꯤ ꯔꯤꯖꯜꯠꯅꯦꯕ ꯂꯥꯛꯀꯗꯕ ꯃꯇꯝꯁꯦ ꯂꯥꯛꯀꯗꯣꯏꯁꯤꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯃꯇꯝꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯕ ꯃꯇꯝꯁꯤꯅꯦꯕ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦꯕ ꯑꯩꯅ ꯁꯦꯝꯅꯤꯡꯕ ꯇꯧꯅꯤꯡꯕ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯂꯣꯏꯅꯃꯛ ꯇꯧꯗꯣꯏꯁꯦ ꯉꯁꯤ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯁꯤꯒꯤ ꯔꯤꯄꯜ ꯏꯐꯦꯛꯁꯦ ꯃꯥꯒꯤ ꯐꯣꯜꯁꯦ ꯐꯠꯇꯕ ꯊꯕꯛ ꯇꯧꯈꯤꯕꯗꯨꯒꯤ ꯂꯥꯛꯀꯗꯕ ꯏꯐꯦꯛꯁꯦ ꯀꯣꯟꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯈꯤꯕꯗꯨꯒꯤ ꯏꯐꯦꯛꯇꯨꯁꯨ ꯀꯣꯟꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯕ ꯃꯇꯝꯁꯦ ꯍꯧꯖꯤꯛꯁꯤꯅꯦꯕ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯑꯩ ꯑꯗꯨ ꯑꯣꯏꯍꯧꯗꯦ ꯑꯩ ꯑꯗꯥ ꯈꯜꯂ ꯂꯩꯔꯣꯏꯗꯕꯅꯦ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯕ ꯃꯇꯝꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯍꯣꯠꯅꯕ ꯂꯦꯞꯇꯕ ꯅꯤꯡꯕ ꯀꯥꯏꯕ ꯈꯣꯠꯄ ꯂꯩꯇꯕ ꯅꯤꯡꯍꯟꯅꯗꯕ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯁꯨ ꯁꯨꯝ ꯃꯌꯥꯝꯅ ꯃꯊꯪ ꯂꯤꯖꯔꯛꯀꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯄ ꯄꯨꯟꯁꯤꯅꯦ ꯑꯩꯁꯦ ꯃꯊꯪ ꯁꯨꯝ ꯂꯤꯔꯛꯀꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝꯁꯦ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯇꯧꯕ ꯌꯥꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯇꯧꯕꯤꯌꯨ ꯋꯥꯔꯤ ꯂꯤꯕꯗ
비디오 장고 필요해. 네. Cái này là đấy. Mình đã hàng rồi chứ. Rồi, qua hàng thì đúng hàng mai qua hàng thì nó không sẽ ngang mà. Ngon rồi. Ngâm rồi cho vào. Huynh thì rau rang, Huynh làm sao thùng rồi. Rồi. Tóc xanh bây giờ với đằng tóc thùng rồi. Hả? Huynh thì rau rang thì ăn chay. Không chê. Một chay. Mai cho 5 chai. Dạo thì tắp trong tôi thằng gì đâu. Đi cái lều đã. Dưới riêng biết vậy. Mà cũng đừng follow được đó. Mà lên làm mà đấy. Mà tôi ra nó. Like to video more, subscribe to video more. Aja dulu. Gua mana? Belum jadi